ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯃꯤꯖꯣ ꯍꯕꯀꯤ ꯅꯥꯀꯟꯗ ꯂꯩꯕ ꯀꯥꯐꯤ ꯍꯥꯏꯔꯤꯕ ꯀꯦꯐꯦ ꯑꯁꯤꯗ ꯑꯩ ꯋꯦꯇꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯑꯩꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯀꯧꯇꯥꯗꯒꯤ ꯋꯥꯔꯗ ꯅꯝꯕꯔ 2ꯗꯒꯤ ꯑꯛꯇꯔ ꯈꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯩꯕꯨ ꯉꯔꯥꯡ ꯄꯨꯡ 4:45 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝ ꯂꯩꯃꯤꯟꯅꯩꯁꯦ ꯑꯗ ꯑꯩꯈꯣꯏꯗ ꯋꯦꯇꯔ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯂꯩ ꯑꯗꯣ ꯖꯤꯅꯤꯇꯥ ꯀꯧꯕ ꯃꯃꯤꯡꯁꯤꯗꯤ ꯑꯗ ꯃꯥꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯩ ꯇꯧꯔꯒ ꯑꯗꯨꯝ ꯋꯦꯇꯔ ꯁꯥꯔ ꯂꯩ ꯑꯗꯨꯗ ꯐꯩ ꯇꯧꯕꯁꯤꯗ ꯑꯩꯅ ꯌꯨꯝꯒꯤ ꯑꯉꯥꯡꯗ ꯊꯣꯛꯀꯦꯔꯥ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯉꯥꯡꯗ ꯊꯣꯛꯀꯦꯔꯥ ꯐꯠꯇ꯭ꯔꯗꯤ ꯐꯠꯇ꯭ꯔꯤꯕ ꯃꯥꯕꯨ ꯋꯥꯔꯛꯁꯤ ꯑꯗꯨꯒ ꯃꯥꯕꯨ ꯆꯩꯔꯥꯛ ꯄꯤꯁꯤ ꯑꯗꯨꯗꯩꯗꯨꯒ ꯑꯩꯒꯤ ꯀꯥꯡꯕꯨꯅꯤ ꯑꯩꯒꯤ ꯂꯨꯞꯀꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯃꯣꯏꯁꯤ ꯑꯗꯨꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯃꯌꯥꯝ ꯑꯩ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅꯤ ꯑꯗꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯉꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟꯅꯤ ꯑꯗꯥꯅꯤ ꯂꯣꯏꯅꯃꯛꯁꯦ ꯇꯣꯛꯁꯤꯕ ꯅꯤꯉꯣꯜꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯈꯟꯁꯤꯕꯀꯣ ꯌꯨꯝꯁꯤꯒꯤ ꯑꯉꯥꯡ ꯑꯃꯅꯦꯅ ꯅꯤꯉꯣꯜ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯥꯅ ꯐꯣꯡꯗꯣꯔꯛꯑꯒꯗꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯔꯒꯗꯤ ꯏꯖꯠꯇ ꯁꯣꯛꯄ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯌꯥꯝ ꯊꯤꯅ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇꯅꯗꯤ ꯀꯩꯈꯨꯗꯁꯨ ꯍꯟꯗꯛ ꯆꯠꯂꯨꯕ ꯃꯇꯥꯡꯗ ꯀꯩꯈꯨꯒꯤ ꯕꯕꯥ ꯃꯃꯥ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯣꯏ ꯐꯦꯃꯤꯂꯤꯗꯨꯃ ꯑꯩ ꯀꯔꯤꯝꯇ ꯍꯪꯒꯣꯏꯕ ꯂꯩꯇꯦ ꯑꯩ ꯃꯨꯁꯂꯤꯝ ꯐꯦꯃꯤꯂꯤꯗ ꯆꯠꯂ ꯆꯥꯛ ꯆꯥꯔ ꯂꯥꯛꯄ ꯃꯤꯅꯤ ꯅꯈꯤꯕꯗ ꯑꯩꯁꯨ ꯃꯤꯗꯣ ꯃꯌꯥꯝ ꯃꯈꯜ ꯊꯦꯡꯅꯔꯛꯄꯅꯤꯅ ꯈꯪꯉꯤꯗꯅꯀꯣ ꯃꯥꯅ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯌꯥꯝ ꯁꯤꯝꯄ꯭ꯂꯤꯁꯤꯇꯤꯗ ꯌꯥꯝ ꯆꯝꯅꯈꯩ ꯑꯗꯨꯒ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯂꯩꯕꯒꯤ ꯃꯥ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯕ ꯉꯝꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯥꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯣꯁ ꯑꯃ ꯇꯧꯔꯦꯀꯣ ꯆꯞ ꯆꯥꯕꯤ ꯂꯦꯞꯅꯔꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯂꯦꯞꯅꯗꯣꯏꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯁꯦꯡꯗꯣꯛꯅꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅꯄꯨ ꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯀ꯭ꯔꯥꯏꯁꯤꯁ ꯈꯔ ꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯑꯃ ꯎꯔꯛꯄ ꯑꯗꯨꯗꯩꯗꯨꯒ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎ ꯀꯣ ꯃꯨꯁꯂꯤꯝ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯅ ꯂꯩ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯅ ꯂꯩꯔꯤꯅꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯨ ꯑꯗꯨꯅ ꯃꯈꯣꯏꯅꯁꯨ ꯑꯩꯔꯣꯟꯗꯩꯁꯨ ꯋꯥꯍꯩ ꯈꯔ ꯇꯥꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯥꯏꯐꯝꯁꯨ ꯊꯣꯛꯑꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯄ ꯑꯗꯨꯒ ꯃꯤ ꯈꯔ ꯑꯃꯅ ꯑꯗꯨꯗꯩꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡꯁꯦ ꯁꯥꯒꯠꯍꯟꯕ ꯁꯧꯒꯠꯍꯟꯕ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯤꯡꯗꯣ ꯃꯈꯣꯏꯕꯨ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯃꯅ ꯁꯣꯏꯒꯦꯔꯥ ꯑꯃꯅ ꯂꯥꯟꯒꯦꯔꯥ ꯃꯗꯨꯗꯣ ꯀꯨꯞꯅꯈꯩ ꯊꯤꯔꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒꯀꯣ ꯅꯩꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯃꯤꯉꯣꯟꯗꯁꯨ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯂꯧꯕꯁꯦ ꯑꯁꯤꯁꯨ ꯀꯨꯞꯅ ꯊꯤꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯑꯉꯥꯡꯗ ꯊꯣꯛꯀꯦꯔꯥ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯉꯥꯡꯗ ꯊꯣꯛꯀꯦꯔꯥ ꯐꯠꯇ꯭ꯔꯗꯤ ꯐꯠꯇ꯭ꯔꯤꯕ ꯃꯥꯕు ꯋꯥꯔꯛꯁꯤ ꯑꯗꯨꯒ ꯃꯥꯕꯨ ꯆꯩꯔꯥꯛ ꯄꯤꯁꯤ ꯑꯗꯨꯗꯩꯗꯨꯒ ꯑꯩꯒꯤ ꯀꯥꯡꯕꯨꯅꯤ ꯑꯩꯒꯤ ꯂꯨꯞꯀꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯃꯣꯏꯁꯤ ꯑꯗꯨꯗꯨꯅ ꯑꯩ ꯋꯤꯠ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯐꯪꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄ꯭ꯔꯨꯐꯇꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯀꯔꯤ ꯋꯥꯈꯜ ꯊꯝꯅꯤꯡꯉꯤ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩꯁꯨ ꯍꯥꯏꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯄꯅꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏ ꯏꯆꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯔꯁꯤ ꯏꯆꯟ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯃꯌꯥꯝ ꯑꯩ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅꯤ ꯑꯗꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯉꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟꯅꯤ ꯑꯗꯥꯅꯤ ꯂꯣꯏꯅꯃꯛꯁꯦ ꯇꯣꯛꯁꯤꯕ ꯅꯤꯉꯣꯜꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯈꯟꯁꯤꯕꯀꯣ ꯌꯨꯝꯁꯤꯒꯤ ꯑꯉꯥꯡ ꯑꯃꯅꯦꯅ ꯅꯤꯉꯣꯜ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯥꯅ ꯐꯣꯡꯗꯣꯔꯛꯑꯒꯗꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯔꯒꯗꯤ ꯏꯖꯠꯇ ꯁꯣꯛꯄ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯌꯥꯝ ꯊꯤꯅ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇꯅꯗꯤ ꯑꯗꯨ ꯌꯥꯝꯅ ꯏꯀꯥꯏꯅ ꯌꯥꯝꯅ ꯃꯁꯥꯒꯤ ꯔꯦꯁꯄꯦꯛ ꯑꯣꯏꯅ ꯊꯝꯖꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯃꯌꯥꯝ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯊꯝꯖꯕꯅꯤ ꯑꯗꯨꯗꯣ ꯃꯥꯅ ꯆꯤꯟꯗꯒꯤ ꯐꯣꯡꯗꯣꯛꯇꯅ ꯍꯥꯏꯗꯣꯔꯛꯄ ꯍꯥꯏꯁꯦ ꯁꯣꯏꯗꯅ ꯀꯩꯅꯣꯝꯃꯗꯤ ꯇꯧꯕ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯃꯥꯅ ꯍꯥꯏꯖꯔꯛꯏꯗꯣꯀꯣ ꯑꯗꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯣ ꯑꯗꯨ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯖꯦꯅꯤꯇꯥ ꯀꯣꯟꯁꯝ ꯀꯧꯏ ꯊꯥꯡꯃꯩꯕꯟ ꯂꯧꯔꯨꯡꯄꯨꯔꯩ ꯂꯩꯀꯥꯏꯗꯒꯤꯅꯤ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯃꯤꯖꯣ ꯍꯕꯀꯤ ꯅꯥꯀꯟꯗ ꯂꯩꯕ ꯀꯥꯐꯤ ꯍꯥꯏꯔꯤꯕ ꯀꯦꯐꯦ ꯑꯁꯤꯗ ꯑꯩ ꯋꯦꯇꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯀꯧꯇꯥꯗꯒꯤ ꯋꯥꯔꯗ ꯅꯝꯕꯔ 2ꯗꯒꯤ ꯑꯛꯇꯔ ꯈꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯩꯕꯨ ꯉꯔꯥꯡ ꯄꯨꯡ 4:45 ꯇꯥꯕ ꯃꯇꯝꯗ
staff atoppa leittabagi khudongchaba lauduna wari sanase haiduna atoppa ka amda kawrakpani aisu icham chamna kaisu khandana changu matamda mana ibu nusi pame haiduna phongdorakpadagi aina magi proposal do yaningdabadagi reject tawra matung mana ibu khut sa paiduna chinga matung soaningdaba hakjang mafam kaya da sokpa horakpadagi aiga manga hanguknara matung ai isa kanjanaba haiduna manak adwaida leiba ibungsingda hairo matung mahakbu warak watem tawhallaba matung lamphel police station da leiba women police station da chatuna FIR ma thangatki adu matungda magi post am ka thengnare ma adu post du sida thokan jarake magi hek maran leiragadi ko magi maran leiragadi mausu chairak pibu aduga masu sijage haribu ko adu di pot sai luibu ko aduna khwayan yan hanbada akhoigi oigera atopo community nupi obesingda han izat thamsibu ko nupi obesing yana khanbisiba adu mauna kainama thokpagi mana si yauna amka aduga hek maran leiramagadi mabu senagadra haijenu pamchadu ko masimju leire ko asi mabuningda ayauna ni mana social media da nupi morga si oina haidok pira pangam base ko sidaiga maitai gini adu gini atoba jat gini adu khanbi gano adu sukhan khanbi gano aina haise mana adu yauna hairagadi kari maram leike adu kainoma maram leibagi mana ayauna bo haibani bo adugi matungda akhoi ki hujiki inao du ki wari du taminasi khoi majeta lining namasum sabaga ne meeting bilorga pangan masing na khada meeting khat nangai ge sumna hai khoi ge iman pu ban padana adu meeting pe koi ko lo meeting bilorga pangan jam nangai ge muslim jam nangai ge adu meeting furum thota khota kadamni sumna hai ge lekhom kokta de ne ai ifan ka sapa cafe de thabu tor le ki chan de ji mistri we nai je adu khoi mi hom le mi nai je adu khoi ja waiter nan pi le ado Jenita ko ma ming si de ade ma ji ko tum phai gai tar no wai ta sa le du da phai gai to si da aina ko ile mi da man pa je phone tor ga wari da sa ga ta aina Jenita si ban je aina ko ni ko la ni so na hai bi ma ne ijele na ma gi thamu je tek saw kre ma na aina phai gai na de ma je khan lan lo ma saw kre saw ju je gi ma je ma gi ma yam ba si da phone lang tor ga wa kat kre aram bai lang da yo kala ka to ge ge khoi hotel ma pu cafe ma pu si da ya risan si da ma gi number se pithoya kan da aram ba si na risan da phone sala kan da ai ko phone tor ma hele na aram bai ka khole na hangang ka hangang Jenita chalo na pung ma chalo na phone tor ai kon da ado ID kaim ID aina di kaim lan na kaim hai ge ble tam ni ID cái nó nghe rồi sẵn lâu có lâu với ta xào có lâu halo có lâu hay đây thì khơi sẵn lâu hay một thì khơi không chậm nào hay đâu mẹ thì sáng thế nào thì sáng chậm nào hay đâu thì cái ấy mà đi cái sáng thế mà đi sắp bây giờ rồi đi cái exam thảo cái cái khơi hay không mẹ con đã hay rồi chúng cũng muốn hay con hay đây thì chỉ tay ban chậm nào đây chậm nào thì cái chỉ tay ban chậm nào thì cái rồi em không giàu ra kan đã walang hange chơi pangan nupi koi ko ba du da ya to ko ta ba pai te pi koi ko ba ya ko ta ba nge ai ga Jenita ka em koi le ko an ta bi em ta bi dre ai ko no phu ba sei ba dum to ra ai ko no ba na phara phula ga phu sei ba lo ra kan da kare ham da mo na da ko ro ngan mana aramai ge leader da ko ro ngan mana ko da khong ko si rom phajal laga jobi na se thila ko jai ko laga ai ko da noi irai ni mita masjid nama sama sama kanda noi imam na noi ke marubina mite ni pi loro ga question laga kare pangan sandong ga damne somena ai gon hele ado maina social media don thagale si aramane ai gon da korang amane gon nam pu de hinsa thor gon hen mane ado gon moina gon da oksa si gon moina phajal laga gon da pisai ter ai si ai na ta bol oksa ni si ai to min si la tho ga jepta phuri je tha phara mo ne gon si na gon na pu da gon ma tu ma hu mari gon moina nam se in jale ado ga moi mai te proof si mu thana ngai ko na to bai ai na kai no ba kan da noi na number 4 jo lo kho la ga dar lang jo la ga noi na mai te si bi sa ko sa mi te si no na mang na ngai si na ngai don to ko le rồi này okay ado first na ma na ado mai na ma hai le ko ado ai na hai do ai kanam dai support na cha de ko
ꯑꯗꯣ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯍꯥꯏꯗꯤ ꯑꯟꯁꯔ ꯑꯅꯤ ꯊꯣꯛꯅ ꯈꯨꯝꯕꯁꯦ ꯃꯁꯤꯁꯨ ꯈꯤꯇꯪꯈꯛ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯆꯠꯂꯤ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯃꯦꯝ ꯃꯥꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯇ ꯃꯥꯕꯨ ꯁꯤꯡꯒꯜ ꯑꯣꯏꯅ ꯊꯝꯕ ꯀꯥꯟꯗꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯦꯀꯣ ꯑꯗꯩꯗꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯣꯏꯔꯤꯕ ꯕ꯭ꯔꯗꯔ ꯀꯣꯔꯧꯉꯥꯟꯕꯗ ꯗꯥꯏꯔꯦꯛ ꯇꯥꯏꯅꯁꯤꯜꯂꯦꯀꯣ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯉꯁꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯀꯣ ꯆꯨꯝꯃꯦ ꯐꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯃꯥꯅ ꯑꯅꯤꯔꯛ ꯊꯣꯛꯅ ꯈꯨꯝꯃꯦꯀꯣ ꯑꯗꯨꯗꯗꯤ ꯑꯗꯨꯃꯗꯤ ꯑꯇꯣꯞꯄ ꯃꯥꯏꯀꯩꯒꯤ ꯃꯑꯣꯡꯗ ꯈꯨꯝꯃꯦꯕ ꯃꯥꯅ ꯈꯨꯝꯃꯤꯁꯦ ꯑꯃꯨꯛꯅ ꯑꯃ ꯐꯔꯦꯕ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔ ꯐꯨꯔꯒ ꯅꯝꯐꯨꯗ ꯍꯥꯏꯍꯟꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯅꯤꯔꯛ ꯊꯣꯛꯅ ꯈꯨꯝꯕ ꯍꯥꯏꯁꯦ ꯁꯤꯗꯁꯨ ꯍꯥꯏꯗꯤ ꯀꯟꯀ꯭ꯂꯨꯖꯟ ꯑꯃ ꯂꯩꯍꯧꯔꯦꯀꯣ ꯃꯦꯝ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄꯅꯤꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯑꯃꯨꯛꯀ ꯑꯗꯨꯃꯥꯏꯅ ꯊ꯭ꯔꯤꯇꯦꯟ ꯇꯧꯏ ꯍꯥꯏ ꯑꯇꯣꯞꯄ ꯃꯌꯥꯝꯅ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯄꯣꯛ ꯏꯜꯂꯤ ꯈꯣꯠꯂꯤ ꯑꯗꯨ ꯍꯥꯏ ꯑꯗꯣ ꯆꯨꯝꯃꯦ ꯐꯠꯇꯦ ꯑꯗꯨ ꯇꯣꯍꯣꯏꯕ ꯊꯕꯛ ꯅꯠꯇꯦ ꯇꯣꯍꯣꯏꯗꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯏꯁꯨꯁꯦ ꯃꯥꯕꯨ ꯍꯦꯛꯇ ꯊꯥꯡꯒꯠꯂꯒ ꯀꯅꯥꯒꯨꯝꯕꯅ ꯊꯤꯅ ꯊ꯭ꯔꯤꯇꯦꯟ ꯇꯧꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯃꯦꯝ ꯅꯝꯐꯨꯗ ꯑꯣꯛ ꯏꯟꯁꯤꯟꯕ ꯍꯥꯏꯁꯦ ꯅꯝꯐꯨꯗ ꯌꯥꯄꯣꯟꯇꯦꯀꯣ ꯀꯩꯅꯣꯝꯃꯗꯤ ꯑꯣꯏꯔꯦꯕ ꯑꯗꯨꯗꯨꯅ ꯄꯣꯠꯁꯦ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯔꯤꯇꯔꯟ ꯃꯑꯣꯡꯗꯅꯦꯕ ꯑꯩꯅ ꯇꯧꯔꯨꯕ ꯑꯩꯅ ꯐꯪꯖꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯇꯥꯔꯦꯕ ꯍꯟꯗꯛꯀꯤ ꯃꯥꯏ ꯃꯇꯥꯡꯁꯤꯗꯤꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯃꯥꯅꯗꯤ ꯍꯣꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯣ ꯍꯥꯏꯕ ꯂꯩ ꯑꯗꯨꯒ ꯃꯇꯝ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔ CBIꯗꯩ ꯀꯩꯗꯩ ꯃꯌꯥꯝ ꯑꯃ ꯂꯩꯅꯦ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯏꯔꯥꯡ ꯁꯥꯒꯠꯂꯣꯏꯁꯤ ꯃꯔꯥꯡꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗ꯭ꯔꯥ ꯁꯦꯛꯁꯨꯋꯦꯜꯂꯤ ꯍꯦꯔꯦꯁꯃꯦꯟ ꯇꯧꯔꯝꯗ꯭ꯔꯥ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯨꯞꯅꯈꯩ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯍꯪꯕꯗ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯂꯣꯏ ꯊꯣꯛꯀꯅꯤꯕ ꯑꯗꯨ ꯃꯇꯥꯡꯗꯨꯃꯗꯤ ꯃꯌꯥꯝ ꯌꯥꯕꯤꯌꯨꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯨꯠꯇ ꯍꯦꯛꯇ ꯏꯔꯥꯡ ꯁꯥꯒꯠꯄ ꯌꯥꯕ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯕꯤꯀꯣꯁ ꯑꯩꯁꯨ ꯈꯪꯉꯤ ꯃꯨꯁꯂꯤꯝ ꯐꯦꯃꯤꯂꯤ ꯑꯩ ꯀꯌꯥ ꯑꯃ ꯂꯣꯏꯅꯔ ꯂꯥꯛꯏꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯉꯣꯟꯗ ꯀꯩꯈꯨꯗꯁꯨ ꯍꯟꯗꯛ ꯆꯠꯂꯨꯕ ꯃꯇꯥꯡꯗ ꯀꯩꯈꯨꯒꯤ ꯕꯕꯥ ꯃꯃꯥ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯣꯏ ꯐꯦꯃꯤꯂꯤꯗꯨꯃ ꯑꯩ ꯀꯔꯤꯝꯇ ꯍꯪꯒꯣꯏꯕ ꯂꯩꯇꯦ ꯑꯩ ꯃꯨꯁꯂꯤꯝ ꯐꯦꯃꯤꯂꯤꯗ ꯆꯠꯂ ꯆꯥꯛ ꯆꯥꯔ ꯂꯥꯛꯄ ꯃꯤꯅꯤ ꯑꯗꯨꯒ ꯂꯤꯂꯣꯡ ꯔꯣꯝꯗꯁꯨ ꯑꯩ ꯆꯠꯂꯤꯅꯤ ꯏꯆꯟ ꯑꯃꯕꯨꯁꯨ ꯎꯅꯕ ꯃꯥꯁꯨ खितंग फिजिकली चैलेंज होइबदुगा डिसेबल होइबदुगा माबुसु उनब चलिनी बट माना इकाइबगी वीडियो नमदबे वानी अदमाइना आई अखोइगी कई कौ यारी पोक्तजु चलिनी यारी पोक्तजु आई नाउ निपा लैनी माजु फिजिकली चैलेंज नि मोइ फैमिली जु मामा खोय बाबा खोय आइने याम नुसिजैनी इसागी दम खलिनी मागी लैबा मचन सिंगजु आइगी दम खलिनी अदमाइना याम नुसिनने लैबसे असिदैगा खरा ना खंगदना सोशल मीडिया दा इशू पुथोगा अखोइगी लैरिबा रिलेशन से थुगाइबिनबो होनाबिगनु हानदैना लैराबने से पुन्नगै से काइबा याररोइदबनी अदुना मसिदैजिगा मरी मखों खंगदना गै वा पंगांग ngangbiganu aduga plus ai kainomta haijage brother korongan base ai su thengna laini ma ko aduga ma yam thina humble oi adu mi atopana kari mongda react oi khangdai first time thengnaraga ai ga ma ga unagyo mi kup tu si yamna nungsigi aduga ngaktang khak oi jo khoini na wari sana kibada ai ju mi do myam makhan thengnarapani na khangidana ko mana leader mu oiraga su mana adugi pot to yam simplicity de yam chamna gai aduga magun chap chana leibagi ma adugi leader oiba ngambani hai tare ko aduna mana su social media da post ama tawre ko chap chabi lepna ni haina aduna ngasigi numit choira mani mana lepna doido adui matung da loina sengdok narak toini ko aduna adui mamang dana akhoi masenda samaina irang sakana issue puthok piganu plus ningon haisini ningoni every muslim society ki wagera maite ki wagera every nupi obegi punsi sidi ko moida di akhoi hana moida mana machin thokna harakpanina magi matang do magi ijat sokpa matang do adumadi kitang khak nungaite aduna magi tuna hana akhoi preference piji adudugi damtana reaction oini napam sadu mathakta ado maungoda tawa treat tuju adu kana tawino kaino loina ma kwani da tanar thoktoini pangsau da sauganna roji ichini na watani loina ma kwa sising jai wahai khara thamninge aduna madudai duga akhoina crisis puthoknaba ama puthoknaba atopa akhoiga yeknaba singnam ka akhoi masena tawkana pamba nungaiba kumhai oigini aduna leiriba keno se yam nuksina leisi haiba tare ko samna haibada akhoi community de ju
ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯐꯠꯇꯔꯦ ꯈꯜꯂꯁꯤ ꯋꯥꯔꯛꯁꯤ ꯑꯗꯨꯒ ꯁꯣꯝꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯁꯨ ꯋꯥꯔꯛꯁꯤ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯑꯉꯥꯡꯇꯪ ꯈꯟꯁꯤ ꯑꯗꯨꯒ ꯃꯔꯥꯟ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯡꯗꯣ ꯍꯥꯟꯅ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯋꯥꯔꯛꯁꯤ ꯑꯗꯨꯒ ꯃꯥ ꯀꯔꯤ ꯁꯤꯖꯤꯟꯅꯩ ꯃꯥ ꯄꯥꯔꯁꯣꯅꯦꯜꯂꯤ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯌꯦꯡꯁꯤ ꯃꯥ ꯀꯔꯤ ꯆꯥꯏ ꯀꯔꯤ ꯆꯥꯗꯦ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯑꯗꯨꯒ ꯈꯨꯝꯃꯤꯁꯤꯡꯒꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯑꯃ ꯑꯅꯤ ꯂꯣꯏꯅꯃꯛꯁꯦ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯁꯤ ꯑꯩꯈꯣꯏꯅ ꯃꯣꯔꯦꯜ ꯄꯨꯂꯤꯁ ꯑꯣꯏꯔꯣꯏꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯈꯨꯠ ꯊꯥꯔꯣꯏꯁꯤ ꯑꯗꯨꯒ ꯐꯖꯅ ꯀꯨꯞꯅ ꯃꯣꯏꯗ ꯐꯝꯍꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯁꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯁꯨ ꯁꯨꯃꯥꯏꯅ ꯃꯁꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯨꯂꯤꯁꯇ ꯂꯝꯐꯦꯜꯗꯁꯨ ꯀꯦꯁ ꯊꯥꯡꯒꯠꯂꯦ ꯍꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯁꯥꯒꯤꯀꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯂꯩꯖꯩ ꯑꯗꯨꯒ ꯏꯖꯠ ꯂꯩꯖꯩ ꯑꯗꯨꯗꯣ ꯏꯀꯥꯏ ꯏꯀꯤ ꯍꯨꯟꯗꯣꯛꯑꯒ ꯃꯥꯅ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯃꯥꯅ ꯌꯥꯗꯕ ꯀꯥꯟꯗ ꯐꯣꯔꯁ ꯇꯧꯔꯒ ꯃꯥꯅ ꯄꯥꯏꯔꯣꯏꯗꯕ ꯑꯗꯨꯗ ꯈꯨꯠ ꯊꯥꯔꯣꯏꯗꯕ ꯃꯐꯝ ꯈꯔꯗ ꯈꯨꯠ ꯊꯥꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯦ ꯁꯦꯛꯁꯨꯋꯦꯜꯂꯤ ꯍꯦꯔꯦꯁꯃꯦꯟꯅꯤ ꯑꯗꯨ ꯑꯦꯛ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯤ ꯑꯗꯨꯒꯤ ꯂꯣꯀꯣ ꯑꯗꯨꯅ ꯑꯗꯨ ꯍꯦꯛ ꯆꯨꯝꯃꯝꯃꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯀꯟꯕ ꯉꯝꯃꯣꯏ ꯕꯤꯀꯣꯁ ꯑꯗꯨꯒꯤ ꯂꯣꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯒꯤ ꯃꯈꯥꯗ ꯄꯣꯛꯂꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯦꯛꯁꯨꯋꯦꯜꯂꯤ ꯍꯦꯔꯦꯁꯃꯦꯟ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯆꯨꯝꯃꯝꯃꯒꯗꯤ ꯑꯩꯈꯣꯏ ꯃꯥꯕꯨ ꯀꯟꯕ ꯉꯝꯃꯣꯏ ꯕꯠ ꯑꯗꯨ ꯅꯠꯇꯕꯤꯗ ꯀꯇꯨ ꯀꯔꯟ ꯋꯥꯔꯤꯅ ꯎꯠꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯋꯥꯔ ꯇꯧꯔꯣꯏꯁꯤ ꯁꯤ ꯌꯥꯝ ꯊꯤꯅ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯜꯂꯗꯤ ꯂꯥꯜꯂꯦ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯕꯗꯣ ꯃꯊꯧ ꯇꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯄꯣꯠꯁꯦ ꯀꯌꯥꯝ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯊꯤꯅ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯀꯣꯔꯧ ꯉꯥꯟꯕꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯎꯅꯔꯒ ꯀꯨꯞꯅꯈꯩ ꯇꯥꯟꯅꯈꯤꯒꯦ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯏꯁꯨ ꯄꯨꯊꯣꯛꯑꯒ ꯁꯥꯡꯗꯣꯛꯍꯟꯒꯅꯨ ꯍꯥꯏꯁꯦ ꯂꯦꯝꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯐꯥꯔꯁ ꯈꯟꯁꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯙꯔꯃ ꯖꯥꯇꯤꯗ ꯂꯣꯏꯅ ꯂꯥꯛꯁꯤ ꯕꯠ ꯐꯥꯔꯁ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯃꯅꯤ ꯑꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕ ꯑꯗꯨꯒ ꯍꯌꯦꯡ ꯍꯪꯆꯤꯠ ꯀꯅꯥ ꯆꯠꯈꯤꯅꯤ ꯀꯅꯥ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛ ꯆꯠꯈꯤꯗꯣꯏ ꯉꯥꯛꯇꯅꯤ ꯃꯁꯤꯗꯩꯁꯤꯒ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯗꯨ ꯁꯣꯏꯑꯦ ꯃꯣꯏꯅ ꯑꯗꯨ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯇꯧꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯨꯊꯣꯛꯑꯒ ꯊꯤꯅ ꯉꯥꯡꯉꯒ ꯑꯗꯨꯗꯩ ꯑꯗꯨꯝ ꯁꯥꯎꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯈꯟꯅꯅꯕ ꯁꯤꯜꯂꯣꯏꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯕꯠ ꯃꯔꯥꯟ ꯂꯩꯔꯒꯗꯤ ꯃꯔꯥꯟ ꯂꯩꯕꯗꯣ ꯏꯁꯥꯒꯤ ꯈꯪꯗꯦ ꯃꯥꯒꯤ ꯈꯪꯗꯦ ꯃꯥꯒꯤ ꯈꯪꯗꯦ ꯃꯥꯕꯨ ꯐꯖꯅ ꯑꯩꯈꯣꯏ ꯋꯥꯔꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯁꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤ ꯃꯇꯥꯡꯁꯤꯃ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯁꯤ ꯑꯩꯅ ꯑꯩꯒꯤ ꯋꯥꯍꯩ ꯊꯝꯖꯕꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯕ ꯅꯨꯡꯁꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯩ ꯁꯤꯗꯩꯁꯤꯒ ꯑꯩꯅ ꯏꯁꯥꯒꯤ ꯖꯥꯇꯤꯅꯤ ꯑꯩꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯣꯏ ꯖꯥꯇꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯩꯕꯨ ꯊꯦꯡꯅꯈꯤꯕ ꯃꯤꯅ ꯁꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡꯁꯨ ꯌꯥꯎꯏ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯩꯔꯣꯛ ꯂꯣꯝ ꯆꯠꯄꯗ ꯅꯣꯡꯃ ꯒꯥꯔꯤ ꯈꯥꯝꯃꯒ ꯒꯥꯔꯤ ꯃꯄꯥꯟꯗ ꯈꯥꯝꯃꯒ ꯉꯥꯏꯍꯥꯛꯇꯪ ꯐꯣꯇꯣ ꯅꯝꯃꯤꯉꯥꯏꯗꯨꯒ ꯑꯣꯇꯣ ꯊꯧꯔꯒ ꯑꯪꯀꯜ ꯀꯀꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯅ ꯑꯣꯛꯇꯣ ꯊꯧꯔꯒ ꯄꯥꯡꯒꯟꯅꯦ ꯃꯨꯁꯂꯤꯝꯅꯦ ꯑꯗꯣ ꯊꯧꯔꯒ ꯂꯥꯛꯑꯒꯅꯦ ꯄꯦꯁꯦꯟꯖꯔ ꯄꯨꯅ ꯈꯥꯝꯃꯒ ꯑꯩꯕꯨ ꯎꯕꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯣꯖꯥꯒ ꯈꯨꯠ ꯑꯝꯇ ꯁꯣꯛꯆꯍꯧꯒꯦ ꯀꯥꯏꯅ ꯑꯩꯅ ꯑꯣꯖꯥ ꯀꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯣ ꯑꯩ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯖꯩꯌꯦꯅ ꯃꯉꯣꯟꯗ ꯑꯩꯉꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯔꯦꯁꯄꯦꯛꯇꯣ ꯑꯩꯅꯁꯨ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯗꯨꯅ ꯃꯤ ꯍꯥꯏꯁꯦ ꯑꯦꯕ꯭ꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯦꯕ꯭ꯔꯤ ꯖꯥꯇꯤꯗ ꯑꯐꯕ ꯑꯉꯥꯡ ꯐꯠꯇꯕ ꯑꯉꯥꯡ ꯂꯩꯒꯅꯤ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯄꯜꯂꯒ ꯑꯩꯈꯣꯏ ꯍꯨꯟꯅꯔꯣꯏꯁꯤ ꯑꯗꯨꯒ ꯏꯆꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯍꯥꯏꯗꯣ ꯃꯥꯅ ꯂꯦꯝꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡꯗꯨꯅ ꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯃꯛ ꯊꯤꯒꯠꯁꯤ ꯑꯗꯨꯒ ꯀꯌꯥꯝ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯂꯣꯏꯅꯃꯛ ꯐꯥꯅꯔꯒ ꯋꯥꯔꯤꯗꯣ ꯇꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯤ ꯌꯧꯅ ꯃꯥꯅ ꯁ꯭ꯇꯦꯇꯁꯇ ꯊꯝꯃꯛꯏꯗꯨꯅꯗꯤ ꯏꯆꯟꯒꯤꯁꯨ ꯀꯩꯅꯣꯝꯃꯗꯤ ꯍꯥꯔꯝ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏꯗꯣ ꯑꯗꯨ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯉꯥꯡꯁꯤꯡ ꯋꯥꯔꯛꯁꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯣꯏꯕ ꯂꯩꯔꯝꯃꯒꯗꯤ ꯁꯣꯏꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨꯝ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯋꯥꯔꯛꯅꯕ ꯍꯣꯠꯅꯁꯤ ꯕꯁ ꯁꯤꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝ ꯃꯁꯤꯃꯇꯪ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯌꯥꯏꯐꯔꯦ ꯃꯌꯥꯝ